Manipuri inland permit system Chatnare Haidunasu Lamdam asigi Yelhoumee Singgi Maraibak Adumak Tamba Ngamdri. ILPS asi political agenda amoina sizinabagi mawongda lakle haina Joint Committee on Inland Permit System JCLPS na pendaba fongdorakle. Kay sampata leiba loop asigi office da pangthokiba paugi mifam amada wafam asi fongdokladuna loop asigi convener YK dire na hai haukiba kumza lising aniga taramapan gi December gi tang kuntra mathoida state asida Bengal Eastern Frontier Regulation 1873 gi makada Manipur da inland permit system Chatnahanba hauke adumoinamak ngasi fawba maya yaudaba kaigum tawri ILPS asi state asida kangkhatang oina taduna leiri masigi maru oiba maramdi system asida Yelhoumee haibasi kanano haina mapung fana sak taknaba matik chaba pamba yaudre masigi mathakta Yelhoumee nataba miyoi sing khangdok nabagi cut off base year ase kumjali sing amaga chama panyankhai mathoigi January tang ama uhenbiu haina taknaduna lakli adubu kumjali sing amaga chama panyankhai November 19 da oina lauke masna Yelhoumee nataba miyoi sing khangdokpada khurau thangbo oiri amaromda matam kuinadagi state asida population commission ama linkhaladuna mathau tawhanbasu ngamdri ILP mathau taba miyoi singisu achomba data base ama thamba ngamdri maram aduna ILPS asi Manipur chahi amaga thanipan hena Chatnarabasu masigi kanaba mapung fana phangba ngamdri Fiba masigi yenglaga lengakna Chatnariba system asida ningthina semdoktuna hena matik mayai kanba ILPS ama uhennaba honabiu maru oina state asida Interstate Migrant Workmen Regulation of Employment and Conditions of Service Act 1979 chanahalu Manipur lengaka JCLPS ka yanakiba wafam Singgi manung channa Manipur Land Reform Commission linkhatuna mathau tawhanbiu lonana thabak sunaba mapandagi semi pusilakli ba lamdam asigi miyoi singnasu niyom chumna thabak tawbiu ILP Chatnare hairaga madugi kanaba fangdrabadi Manipur gi Yelhoumee kanjaba ngamloi lepna siba haibadu oiraklo hainingai leite अखोई चन्नरीबा गाइडलाइन रेगुलेशन सिंगसी थुगाइरकु मतमदा मसी की पेनाल्टी प्रोविजन सि फजना मयक सेंग हापकांदा फजना मखोई सिंगसे अखोई गाइडलाइन सिंगसी थुगाइरकपा मसी की नियम की वांगदा थबक तोरकपा कार्ड पाइरम दबा नो तोंगान बा कार्ड पाइदना सांगपो सिंगसी करम मकन की पेनाल्टी पीगदगे हाबसी फजना रेगुलेशन सिदा मयक सेंगना पल्लकांदा अखोई लाइब सिंगसी मयक सेंगना पेनाल्टी पीदुना मखोई सिंगसी मतुंगदा अकोई लमहेन तुहेन तौदनबा होनबगी तंगाई फदबदु लेबन मकांदा हाइरिबो रेगुलेशन सिदा फजना रेक्टिफाई तौरकांदा अकोई पेनाल्टी प्रोविजन नम मेक सेंगना हापगी तंगाई फदबा लई